ngasi nungdaram phong ki tuan tuan mase phong singdagi maru eba pausing khonga charaga mayamda share tawjage ahanbada ngasi su miyoi kunthra ga taret positive oire amana laikhidre saliba pung kuninga mari asida manipur da miyoi kunthra ga taret covid 19 positive oiba thengnare miyoi nifuna laisat asidagi phaduna research tawkhre ngasi gi oina miyoi ama laisat asina laikhidre Health Department ki Additional Director su oriba department asigi wangangloi Dr. Khoirom Sasikumar mangangna thadorakpa serol amana hai ngasi nauna positive oikiba miyoi kunthra ga taret mak travel history leitaba miyoi ngaktani haidi nauna positive oiraglabasing asi tharaga state asida covid 19 gi apunba confirm case lising kungani panga sanigani fugo humdai sukre haujuk phawbada laisat asidagi phakiba migi masing lising kunga taruka satret ka marfugani thoi sukre hauji active case ta lising amaga sami ga suknaga mari da laidi laisat asina laikidaba migi masingna sahumga yankhai ka tare laidi haujuk phawba laisat asidagi phakibagi sangsada maudra mari ka point marfugani thoi oidi hainasu pawsina makhatana phongdorakli makha satharak point atop maru eba pawkhra namu anauba strain sanglaglabasu thengnanabagi damak sem sare health department COVID-19 की मतम की ओरब फिबम की मतंग अमरी सरकार ना पैखलिब थबक थौरम सिंग मियामदा खंगनबगी पन्नमदा सयोल खुदिंग की पांगथोप पौमी सिंग उनबगी थौरम ngasi लामफेल की मेडिकल डायरेक्टरेट पांगथोखी थौरम ग मरी लैनना हेल्थ सर्विसेस की डायरेक्टर डॉक्टर के रजोन हाई जनवरी थादा कोविड वैक्सीन सोयदना लागलगनी हाइबगी थजबलै मसिगी दमक एक्टिव प्रिपरेशन हौरे लैनना मणिपुर ड्राई रन ngasi हौखरे ड्राई रन असी इम्फाल वेस्ट मंगा थौबाल डिस्ट्रिक्ट मंगा पुना मफम तरादा तवनी इम्फाल वेस्ट किना रिमसीजा पीआईसी मेकोलो पीआईसी कक्वा अमदी सीआईसी सेमाइदनी थौबाल गिना डीएससी थौबाल सीआईसी यारिपो पीआईसी लिलोंग पीआईसी वांगजिंग अमदी यूपी हाइसी थौबाल बाजारनी ड्राई रन असी वैक्सीनेशन तौब मतमदा feasible oirabra haibadu yengadoribani planning tawribasiga implement tawribasinga reporting tawribasiga sanarabra yarabra yengadoribani loinana kari award apa lairibage haibadu yengadoribani machine program manager singda confidence amasum piba ngamgadoribani maramaduna dry asi yamna maru eba preparation amane machine vaccination asi hek lakpaga karamna yenthokani haibadu khotkadoribani haina su pawsina makhatana phungdorakli makasa tharak point atopa pawa namo Phyto Life athingba thamlagani KCP PWG Phyto Life Trading Private Limited ki mathakta athingba thamlagani haina aina thingraba People's War Group Maxis Center ki Central Media Coordinator Secretary Comrade Lenin Maitina thadorokpa sirol amana phongdorakli sirol asina hai haukiba tangka kaya degi akhoi gi lamdam asida mapan gi selyam paiba capitalist singna salaiba makhal makha kya gi namtha ki kadar tawduna amadi lana thajahanduna samjaraba miyamba apangba siduna lakli private bank pu oigera life insurance company bu oigera natraga commodity company bu oigera makhoina samjaraba aikoi gi miyambu mamita u chaiduna amadi namtha ki saru kya tawduna awuba ataba pumba makhoi gi pathok natraga company dubu thajahanduna makhoi gi pothok singda depend taholi asigumba achauba kokpiba yararoidaba maral kya langsili ngasi maksu kabak sabak saujaraba lilong chajingda state office oiba Phyto Life Trading Private Limited Cobo Trading Company asina hokiba matam khradagi naha ahal khaktana company asigi pothok singbu pamnabagi damak namtha kya tawduna makhoina puthokpa pothok singbu yonduna lakli haujuk lakliba wafamdi asigumba namthak tobo company asina puthokliba immune system kankhatnaba goli bu oigera commodity sing oigera product khudimak ahan bada phagadabo malhalama matungna kona side effect kya lakle haba makai kya dagi people war group marxist center da waka lakle maramasna private limited asi lamdamasida matam kaktana athingba thamle masagi sentok lambi leijaraba government ki employee su oiriba lamdamasigi micro capitalist singna asigumba makhal makha kya gi trading company sing pushlaktuna makoi ahenba sel tansinba honabada aikoi gi lamdamasigi sura nomlagi hingdiba kaya sound se thingpiri habasi micro capitalist sing asina wakal tagadabani makhoina pusilakpa company sing asina aikoi gi lamdamasigi economy da asoba saithing kya piduna lakli
ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯔꯛꯄ ꯁꯦꯜꯁꯤꯡ ꯆꯥꯡꯆꯠꯇ ꯆꯥꯗ 40ꯗꯤ ꯃꯄꯥꯟꯗ ꯆꯠꯈꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯁꯨꯝ ꯃꯤꯄꯥꯜ ꯇꯥꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ꯫ ꯀꯝꯃꯨꯅꯤꯁꯠ ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯦꯗꯔ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯗ ꯄꯥꯏꯇꯣ ꯂꯥꯏꯐ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕ ꯂꯣꯏꯅꯅ ꯑꯣꯐꯤꯁ ꯍꯥꯡꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯞꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯨꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯂꯕꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯌꯣꯟꯕ ꯑꯊꯤꯡꯕ ꯊꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯇꯝ ꯈꯔ ꯐꯥꯏꯇꯣ ꯂꯥꯏꯐ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯨꯞꯅ ꯊꯤꯡꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯕꯨꯇ ꯁꯤꯡꯍ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯦꯅꯤꯌꯔ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯕꯨꯇ ꯁꯤꯡꯍ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯦꯝꯁꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯈ꯭ꯔꯦ꯫ ꯃꯥ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯕ꯭ꯔꯦꯟ ꯍꯦꯃꯣꯔꯦꯖ ꯅꯥꯕꯗꯒꯤ ꯀꯣꯃꯥꯗ ꯂꯩꯔꯛꯄꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯁꯤ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ, ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ, ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯁꯤꯑꯦꯝ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯅꯦꯁꯅꯦꯜ ꯄꯦꯄꯔꯁꯤꯡꯗꯁꯨ ꯐꯣꯡꯅꯈ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯑꯖꯃꯔꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯃꯥꯏꯅꯔ ꯑꯃꯕꯨ ꯌꯣꯟꯊꯣꯛꯂꯝꯂꯦ ꯑꯃꯁꯨꯡ ꯊꯥ 2 ꯁꯨꯞꯅ ꯏꯖꯠ ꯃꯥꯡꯍꯜꯂꯝꯂꯦ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯥꯏꯅꯔ ꯅꯨꯄꯤ ꯑꯁꯤꯅ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯗꯔꯒꯥ ꯄꯨꯂꯤꯁꯇ ꯃꯃꯥꯅ ꯃꯍꯥꯛ ꯌꯣꯟꯊꯣꯛꯄꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯖꯣꯙꯄꯨꯔꯒꯤ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛ ꯊꯥ 2 ꯁꯨꯞꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯃꯍꯥꯛ ꯖꯣꯙꯄꯨꯔꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯑꯖꯃꯔ ꯌꯧꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯗꯔꯒꯥ ꯄꯨꯂꯤꯁꯅ ꯖꯦꯔꯣ FIR ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯕꯨ ꯃꯍꯥꯃꯟꯗꯤꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯣꯙꯄꯨꯔꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯅꯔ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯣꯡꯒ꯭ꯌꯥ ꯃꯣꯍꯥꯂꯥꯗ ꯇꯦꯝꯄꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯂꯥꯛꯇꯨꯅ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯔꯦꯁꯤꯗꯦꯟꯠ ꯁꯨꯔꯥꯠꯇꯒꯤ ꯃꯍꯥꯛꯄꯨ ꯖꯣꯙꯄꯨꯔꯒꯤ ꯅꯨꯄꯥ ꯑꯃꯗ ꯊꯥ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯄꯨ ꯌꯣꯟꯊꯣꯛꯄꯤꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯐꯣꯡꯕꯁꯤ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯀꯣꯃꯦꯟꯠ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯀꯥꯏꯅꯔꯁꯦ꯫ ꯊꯦꯡꯛ ꯌꯨ, ꯒꯨꯗ ꯅꯥꯏꯠ꯫